अहानबदा मोरबे पाउ पिजरे DM University campus के auditorium PG Boys Hostel PG Girls Hostel yauna sengot sagaliba building taruk ngasi Chief Minister na yengsinkre Indiana Manipur miyambu masagi citizen ni khanlaba matamda lan asi loisinba ngamgani haina Coordinating Committee on Manipur Integrity Kokomina fongdokre MLAN Kayisii na lekhidabada state asigi Chief Minister N Biren amade Speaker Satyabrata yauna atay Minister Singh na awaba fongdorakle Kanagumba khadagi higaiwada akhoi gi mayon leigumsi akhoi nungsinana chatpa mathau tai MLAL Rameshwar MLA haivasi Prazamiyam gi pakholoine MLA ne mapu natte Prazamiyam ga unabada pung kunmari thong launa hangduna lei haina MLA S Premchandra na fongdokre Amade Chief Minister's Economic Revival Mission CMERM gi makhada Fisa Konsing yenthokre Mami TV na sandok chadiba Manipuri pau meeting tabir ba pumnamakpo Sundia LAISHRAM na ikoknona kuramjari pau sandok na pijari DM University campus manungda auditorium PG Boys Hostel PG Girls Hostel yauna semgat sagaliba building taruk ngashi Chief Minister yauna Education Minister masa laktuna yengsin khongchat aduga mari leinana Chief Minister N Biren na fongdorakpada college oina lerambadagi meyamgi matengdagi ngase university oina lepangamle university ama oibagi leifam thokpasing oza yauna staff sing ling na leitaba yade masida infrastructure ningthina leiba sisu tangai fade afaba mahairoi puthokpa ngamnaba lengak asina school college singi infrastructure ningthina semnaba thabok thoram sing paikhatle DM University amade Manipur Technical University ani asida lupa crore 65 changna handak nauna sengatli haiba wafam thamlakhe DM College husik akhoi mayam khonabadagi Oza sing adagi satro sing supporters sing mayam nungsibiba adagi center gi support yaw kana koi university won khan DM College si matam mamada koi ki even akhoi samu DM College jara DM College ki magi respect kama notice da or India da padana laiba aduna university kha wala amina infrastructure yaw da dia ponde do aduna fagana ni bai ona ministry education ne koi tana kana divine divine gida torkana shine Manipur Technical University sing sikara infrastructure adagi magi kano sing akui waza sing faculty professor sing lady staff sing sikara khara kari hata titik lamo thamba watan thamba mathukra adugi ni ai we bozan leiraga su amal leiraga su infrastructure lekte ya damina si sagale su 70 crore bukini MTU dana 30 50 adumai terukkan dari koi kanna ada education library gumba sen hala koi library se tale central library se koi jeno ai de ke sama lebe tu na mata ki building ko dubo anyway ngarang koi thar nahan koi kano iron culture ki commissioner sing CBI ko office thar kana lotion na lebe photo somehow lotion bi ana me ko moi de permission no hola library ka si pajana manung to nana satra mayam si ano ko library ko gyan sange knowledge sange khangbam sange akhoi gi si Manipur da koi khala backup khitang wi academically focus bi ba educationally bi je khitang what pa donu bi ba aduna ne koi na education sector da Amoromda afaba mahairoi puthokpa haibasi afaba infrastructure ge achowa mathok tai haina Education Minister Thaunauzam Basant Kumar na thamnaduna sengat sagaliba asigi matangda wafam kaya fongdokhe Manipur se aduna yamna hoji school yoro natra college yoro yam pai khale hoji anogo building yam sare sigi sisu koi gi
center the funds PM divine the Lorga Saba infrastructure Mapan education is the Mapan Chalaga higher education Chalimam is reduced orga Manipur my focus on about on CM direction honorary structures quick details to the girls hostel the hostel facilities multi-purpose hall aduga ayamana honorable CM na haibse akwegi vertical loina sanaba akwegi lamse challenging way ba lam gi kaino se Manipur se particularly infrastructure se akwegi challenging way ba khara akwegi Manipur se aduna yamna hoji school gyoro natra college gyoro yam pai khale hoji anoba building yam sare sigi Indiana Manipur Miyambu Masagi citizen ni khalaba matamda lan asi loisanba ngamgani haina coordinating committee on Manipur integrity kokomina phongdokre wafam ase ngase lamfel da leiba kokome gi office ta pangthokpa paw gi mifam amada loop asigi coordinator Somarendro Thokchomna pawmi singa unabada phongdokhibane mahakna makatana haikibada handakta inong-nongna kadang banda koki militant singna drone bombing amuk tawrak lafaw India government na karisu khangjinadana action amata lokhota haiba ase thokliba lan ase India lengakna thokhanbani haiba Manipur miyamna chapchana khange India na geopolitics tawduna Manipur miyamna ot neiduna thamba ase Athuba matamda thadokfam thoe Manipur miyam asibu India gi citizen amani haina khallaga thabok tawrakpa matamda ta thokliba lan ase loisinba ngamgane lan loisin ge haidabadi India na Manipur asibu occupied territory oina khanba ase left kadabane koki terrorist sing ase military crackdown tawgadabane changlakliba refugees mayam ase thamnaba tongan ba state singda refugees detention camp thamgadabane Manipur khaktada loina thamjinba yaroi loinana changsilakliba refugees sing ase masak khangdoknaba NRC chana hanba mathautai mamingi oina NRC chanare haibana othokpa yaroi chinkuki militant singna changselakliba border ge mafam singda fencing mapung fana tawgadabane amade chinkuki singna India lansilaktuna poppy plantation tawba drug smuggling tawba sing ase India lengakna thingba ngamlaba matamda ta hauzik chathariba lan ase loisanba ngamgani haina mahakna phongdokhe chinkuki militant singna changselakadaba mafam su fencing da boy wala te moida ko mo to chatok chating yana bagi aya phanda jo pi gi duni ko pi jimu men sam ana mangi duga madu su le duna NRC ji yama thu mutam da muthau tai aduga amana ko gi Manipur da lal hauki bisi kaino da ko ano golden triangle ama Manipur da sujoi chojen lak tore ha bagi akiba ma akoi khaktanante north east ki miyam na khangna bani maleng miyam na khangna bani asigumba ano ba golden triangle ama lakri ba kaino ji ko gi Posi Tinghong of the Mukta Kay to Mutota, fully plantation to Ba, they could drug trafficking to drug jet of pretty much in Yago, Gomena, Putaki, in Nesetroga, for responsibility Lorga, for you must see root out of Tinga, Puramaru from Mutatragadi, for you Manipuraki, Abogi, La Solution Magamoy, and in a higher point in a jet, machine in Yago, men of Tabaka Pakalaba, Amadekogi, Forest, deforestation Toba, Kuimiam, Kulding Kalapa. Kuding makse koi gomwele Indiana masagi lamni masagi stini di masagi citizen ne khaga thabak du pakhal pa matam dudata koi gi hosi thoiba lan de yauji masi kanton to bongangani ha bo ko metam tin ku militant sing MLN Kayisii na laikhidabada maikai kayadagi awaba phongdonarakle mahak nangarang khanghodana laikhidabada state asigi chief minister N Biren amadi speaker Satyabrata yauna atai minister singna awaba phongdorakle NPP National People's Party ge state president amade hana minister su oiramlaba Nifunipan Tadubi ACG MLA N Kayisii masagi anaba amana maram oiraga matam kuina laikanarak matung lamfel de leiba mahaki official residence da laikhidabane MLA N Kayisii na laikhidabada maikai kayadagi awaba phongdonarakle haukiba Englising aniga taraga taretagi Englising ani kun fauba chief minister N Biren Singh na luchingba government da yauduna N Kayisii tribal affairs and hills amasung fisheries ke minister oiram ki haire amaromda minister N Kayisii laikhidabada mahaku ikai khumnabu utpa oina hayeng state lengaki makhada leiba mahailoishang sing amade office sing half holiday oigani haire Tadubi assembly constitution ge MLA amade hanigi minister N Kayisii ge hakchang ngasi aroiba mathau mangam pangthoklagane mahaki chahi 59 sukre mahak masagi anaba amana maram oiraga laikhidabani haire
Pau amagi matung inna ngasi ayu anganbada pangthokadaba state ki thakta ikai khumnaba utpagi thoram pangthokhe mahaki pungnafam lamdam Senapati district ke Makhal Kuman Baptist Church ta puduna mahaki aroiba mathong mangam pangthokani haire mahakpu ikai khumnaba utpa oina hayeng state lenga ki makhada leiba mahailoshan sing amadi office sing half holiday oigani haire and Kayisii National People's Party NPP ki state president oirame mahak tadubi assembly constitution dege english anigata Tareta ahanbo oina karaktuna matam aduda tribal and hills areas amasung fisheries ke minister su oiramkhe Maitai amasung Maitai Pangal de Hauzik Chingta Kundaba Yadribane, Maram Aduna Aikoi Gilam Asida Aikoi Yam na Kodong Tinangai Oribane, Masida Kanagumba Kadagi Higaiwada Aikoi Mayon Legumse, Aikoi Nungsinena Chatpa Matautai Haina PDA gi Chairman Su Oriba, Kairao Esigi MLA Laurembam Rameshwarna Fongdokre, Wafam Ase Youth Guidance Club YGC Kairao Maning Lekai Nauna Sava Sanglen Ase Hongnabi Matung Inang Ase Sangaduna Mayam da Kusinabaki Tauramda Atoiba Mitunge Warol Piraduna MLA Laurembam Rameshwar Maitena Haikivane MLA Namakatana Haikivada Hauzik Matam Asida Horan Chinte Lod Part Amade Gangi Tabak Mayam ama chatharakpa maramna lekai gi club sing yamna lingna leiba mathau tare tongan belup sing dege demand gumba laklabade miyamna su losen bigano club sing da natraga police station sing da pau pidana aikoi punna thengna minasi haike handak selga mari leinana tongan mafam anida thokiba thodok sing ado yamna thamoi sokna nungaite asigumba huran chiti ke fataba thabak sing thoktanaba drug yonba sing thingminaba amade club ki naha sing yamna lingna leheningi hairaduna Hauzik Thokliba Mi Faba Phuba Huran Chichi Sing Thoktanaba Lekai Club Sing Punsinduna Hona Haningi Haike Ngasigi Club Sangavagi Thoram Aduda MLA Laurembam Rameshwarna Athoiba Mitung YGC gi President Dr. Khatabuddin Shahana Thoram Mapo Amadi Imphal East Chief Medical Officer Dr. Laurembam Indira Devina Akhanaba Mitung Sing Oina Saruk Yakhe Amana Lekai Sigi I got a thousand Mama Haraga, the Shalabu Kildo, Labida, Homo Sima. I think I'm a foot down because it's my foot down like a medic. You can't remember the Sasko put together. MLA Havisi Prazamiam ge Pakoloine MLA na Mapunate Miam ge award aba Tauhaningli ba Tabok Tauram Sing Mapung Fana Taunana Begidamak Prazamiam ga Unaba Pung Kunmari Chupna Thong Launa Hangduna Lay Haina MLA S Prem Chandrana Fongdokre BJP Kumbi Mandal na Sinduna ngasi Kumbi Kendrage Manung Chanaleba Itai Polling Station 29/21 Amade 29/25 Wangu Sadang Kongi Prazamiam ga Loinana Chaukat Taurangi Tabok Tauram Sing Yauna Prazamiam Yamna Tauhaning Batabak Singi Matang Yauna MLA na Kendra Asida Taurukli Batabak Singda Apen Bapolak Padagi MLA S Prem Chandraga Punna Chatminaragani Haiduna Imung Humfudragi Punna Miyoi Chahum Hena BJP gi Lengyan Yanbagi Tauramda Fongdokibane MLA S Prem Chandrana Hai Mahusagi Sanalepak Manipur Amuk Hanna Hanjilakna Bahot Navada Sarkar Khaktana Yaroi Lamdam Sida Leminari Ba Mipum Khuding Maki Achoba Thongdang Lay Haidaduna Kombi Esigi Manungda Leiriba Water Supply Khuding Mag Nongzu Panthalak Tringaida Sem Saba Loisinduna Prazamayam da Afaba Thaknaba Ising Fanghalagani Haire MLA na Lambi Tongi Matangda Makatana Haikibada Itai Dam dagi Laikong Fauruga Manipur River Mapan Chatpa Wangu Selungkong Amade Wangu Parking Faubugi Tabak Suriba se March Faubuda Mapung Fana Loiselagali Haine Fongdoke Thoram Aduda MLA na CMHT card Amade Mayum Makai Savangam Zidriba Singda Yum Sananaba Senfam Sing Su Kusinake Thoram Aduda Kumbi Esigi MLA S Prem Chandra AC Esigi Manung the Laiba Gram Panchayat Mangage Administrative Committee ki Chairman CH Sanahanbi Devi M Ibomcha P Baleshwar A Kishorzit Amadi TH Romesh BJP Kumbi Mandal ki Secretary W Thoiba Amadi Atai Maru Oiba Miyoi Kayasu Saruk Yakhe Ithauti nakoi myam gi pakol satpani nakoi myam gi pe na batawba nakoi myam gi ngai na bona bado pakol satpa magi ai ithauni aduna ikai ba hamoi ba tobi ganu awak apa lairaba hek ngai teba lairaba adu samina ni ba ai gi lamina ni ba decision ka tanga na ba ngai tre MLA
Chief Minister's Economic Revival Mission CMERM gi makhada fisa konsing yanthokre. Chief Minister's Economic Revival Mission CMERM gi mityeng makhada khangabok talaiba imung kun henbada Village Volunteer Force VVF khangaboka kusamnaduna fisa konsing yanthokpage thauram pangthokre. Thauram gamari leinana fisabi amana pukningi apenba fongdokladuna haikibada sufam nongfam khangdana leiriba asida asigumlaba handloom gi material sing pibiduna semilon lehenbada Chobo Thongdang Pibiriba, Honorable CM N. Biren Singbo, Tagat Pafongdo Pagaloinana, VVF Kangaboki Commander, Kundrakpam, Nonglen Maitay Buso, Asigumba Matring Asi Pibibagi Damak Tagat Pafongdo Rakle. Idu Truth Learning Solution Private Limited ki makhada humlak suba state level mathematics and science Olympiad 2025 amade NET UZ 2024 da mai palakraba mahairoi singda prize pijuna ikai khumnabagi thauram ngase North AOC de leiba Hotel Classic ta pangthokre thauram aduda Deputy Commissioner ge Executive Director DRDA Chandel Mayang Lambam Rajkumar Manipur Health Service MSH Grade 111 ge ENT Head and Neck Onco Surgeon Puspakishore Maibam, NIT Warangal Biotechnology ke Chandam Kumar, Idu Truth Learning Solution Private Limited ke Managing Director Leimapopo Manimohon Singna Athoiba Mithunglen Oina Sarugya ke Thauram Asiga Mari Leinana Idu Truth Learning Solution ke Managing Director Leimapopo Manimohon Singna Fongdokibada Class 9 dagi hauduna tamriba angang singda competition gi matam asida angang singda mahai masing fazana haihanba mathautai haiba pandam asida competition ase mahairoi singda pukning thawgatuna matung tarakpada mahairoi singna thagadoriba NET UZ amade tongan ba competitive exam singda thengnaba ngamnaba haiduna awareness ama oina pangthokpane hairiba institute asigi oina leptana NET ki mai paglaba candidates chani hena puthokarba matung thangna state asigi oina topper manga gi Nung chalakpa mahairoi khara puthok pasungam khe matung tarakpa oina national level da mai pakna awangba thakta puthokna bagi pandamda kan honakhigane loinana IT amade NET UZ natana atopa hiramda khongdaningba hotnaba kanba mahairoi singda counseling piduna aikoina lamjing lamtak piragadi hiram amana traga amada khongdaba matamda matik chaba mai pakpa ngamgadaba candidate sing puthokpa ngamgane amadi institute asina maru oina economically backward oireba imungi angang singbo lemna tamhanbage khodong chabasu pigini haina makhata khe angang singda class 9 gi hokduna kogi mai discipline some hard work competitions ma'am sina demand to ipasi maru ena masigi di hena maru ena pona bang mathau tai habagi koi pandam du da koina ngasigi competition je sinjabani masile da koina angang jinji pun kawatu na ngasagi kogi matung dar pa kogi NEET IIT JEE tuan ba competitive exam jing sida moina thenna bang ngamna bi da mo da koi awareness program mo ina koina Olympiad sinjabani do koi institute ki oina akogi lepta na koina sum thoropa successful NEET candidate sing sida going a sea boat 200 plus car could put up on Lamyan ba sanglen da hojik chathariba Lamyan ba book fair English aniga gun manga asigi manung channa nomagi oiba interaction program ama pangthokre Lamyan ba publication na haukiba January 15 dagi hauna chathariba book fair asida mahairoi singda mahaima singi oiba ahenba knowledge kara pinana ba pandamda pangthokiba interaction aduda social scientist Dhanabir LAISHRAM na wangang khe Kayisii high school gi mahairoi singna sarugya khe interaction program aduga mari leinana Lamyan ba publication ge Managing Trustee W Ngobuna haikibada thasigi kunmari fawba chathagadaba book fair asigi manungda mahairoi kaya tangkak naina kauraga makhoida mahai masinga mari leinana akhanaba interaction ama tawduna ahenba wakhalon pinana ba honabane masina mahairoi sing asina afaba matik chaba ama ohenbada khara makai mateng oigani haina fongdokhe sing kari sing marak mayam sing kari no kainta tawbo ko su yadabo matamnina koi aham yoina first kanan publication na sinjaba book fair ne ada koina ngasi hauliba interaction program se chhatra sing tare lairiba Manipur ki chhatra sing kari sing da koina siliba book fair sing mari leinana makoi da kari wakhalo pibe yaba koi gi lagla shu tambada kari like जो लगी लारी खरा वजान ताक पदु न तब अहेल बकरी मोय करी बीबे यागदे के करी मोय दम तने पाक
LAISHRAM Mani Gaura Sangeet Academy bu lingkhat piramba LAISHRAM Mani lekhidabage chahi kuntraga tarurak suba ningsing thoram amadi academy gi lekhidraba guru kayada katpa guru kritan amasung dharmana Marai Chaitarakba Haiva Sida Kanane Navigate Thorom Ngase, Taubal Wanke Mayai Lekai de Leba, LAISHRAM Bijoy Kumargi Yumda Pangtokre, LAISHRAM Mani Gaura Sagit Academy Amade Imung Manung, Sagaina Taina Puna, Sinminanduna Pangtokiba Thorom Aduda, Manipur Langaki Education Loisange, Tabaktagi Potaraba, Joint Director Akoizam Keshana, Toiba Mitunglen, Huel Lalong, Manipur Tangta Cultural Association, Iril Bungi Director, Batmasri Awardee Kaksing Tabum Sana Toiba Sarmana, Thoram Mapo, Aduga Kamrup District Committee Guwahati amasung United Manipur Association Assam ge General Secretary LAISHRAM Buddha Chandrana akhanaba mitunglen oina saruk yakhe thoram aduda saruk yariba singna pong isai direct haiba thiba jagoi na chingba lam kayada thoidok hendokna mai pakraba academy adugi layoi khraba guru kayagi mafamda guru kritan amadi hailei katuna ikai khumna bot khe loinana National Awardee LAISHRAM Bijoyna moderator oiduna dharmana marai chaitharakpa haiba sida khananai nabagi thoram amasu pangthok Nainava Aduda Sumang Lilagi Artist Lifetime Achievement Awardee Yumlemba Gauradasna Resource Person Oina Wangangke. Ningtho Khongjam Vasilila na iwa dive into Vasilila's tale sign Mingthonba Wari Ledik Ama Manipur Language Advisory Board Sahitya Academy New Delhi gi convener Professor Rajen Toizambana Miyam the release tawkre ngasi Manipur Press Club ke Thangjing Hall da pangthokpa Lairik Fongbagi Thoram aduda Hoyen Lanpau gi editor Maibam Dhanavir Center for Organization Research and Education gi President Dr. Laifungbam Devabrata Roy amadi retired IAS K Radha Kumar su saruk yakhe Lairik asigi AAB and Vasililana Mahaki Wakalda Forok Pakaya Adubu Ithoklaga Lairik Oina Fongbani Haike Thoram Asaga Mari Lainana Professor Rajen Toizambana Fongtokibada Yamna Angang Oina Ivagi Lambida Kondarakba se Yamna Fay Piklabaso Mahaki Wakalda Forok Pakaya Adubu Ithokuna Mayamna Kanghana Bohonabada Asimak Faba Kongtang Amani Haina Fongdoke Minto Khongjam Besi Isa yang pikliba Yuski Macam Mahamna Mahati Oiba Okhri Iba Wari Mayam Masih Mahati Tales Sinase Hakon Okhri Mayang Infal Youth Congress amade Mayang Infal Congress Committee ga khusamnana Lok Sabha gi MP Bimol Akoijam Okpagi Thoramda Sugnu SG MLA K Ranjitna Housik Oriba Chief Minister N Biren ase Housik Tholiba Tangdu Laita daba phibam ase loisinba hitre ngaiha ki oiba ngangduna leire masimak leibak thiba amani hainasu Okpagi Thoram aduda haike Chief Minister N Biren na Sugnu mai thadoklam laga chelakhiba miyoini haina thamlakhiba wafam aduda mahak nokningba fawi haike haukiba kumza English Ari Kulhumdogi, May Humdagi, Tolokiba Irang Ado, Sugunu Esigi, Oinade, May Gitang Kunipan Fauba Irang Amata, Tonghundana Laki, Hainasu Fungdoke, Jurachan Prodom Degi, Haizilak Laga, Lakpa, Suda Laiba Kuki Militant Singna, Minung Silatana, Yumkaya, May Taba Horake, Laivak Tiba Toldo Ase Toktrungai Mamangda, Chief Minister da Security Matik Chana Pibinava Sukaya Haike, Matam Aduda Security Pidak Tabagi, Ahoba, Awat Pagitanza Lauraga, Laivak Tiba Toldo Sing Tokibane, Adubu Hauzikti, Mayum Makai Tadokuna, Lanzeneraba Mioy Singna, Kanna Honaduna, Hana Gumna, Masamasagi Mayumda, Changduna Laiba Honore, Chief Minister N Biren Gumna, Thona Yaudaba Adugumba, Mishakte, Mahakti Nate, Mathona Lairabadi, Hauzik Toliba Irangase, Yamna Tuna Loisilamba, Yavane, Adubu Center Ge, Kudung Induna Laire Havase, Lamdam Asige Miyambo, Maitakta Ngobuni Havase, Haujikti Miyam the Loina Kangare Hainasu Haikre, Matang Mapokta Mahak, Chief Minister N Biren Oina Pokadaw Sarok, Mi Oina Pokcheraroi Hainasu Yamkanna, Akiva Yaudana Chaicharakre. Tadubi ACK MLA N Kayisii na ngarang masagi anaba amana maram oyuna laikhidabada National People's Party NPP na ngasi awaba fongdokre NPP gi National Vice President YJ Kumar Executive Member Singh MLA
Singh TH Santi I Nolili Devi Sheikh Nurul Hassan amadi KH Loken yauna pangtokiba awaba phongdokpagi mifam aduda mahaki thawai yaudrba hakchangna laikatuna ikai khomnaba otke loinana minute ani 2 minute laikhidraba MLA ase party gi luchingba ama oibata natana tungi mityeng sanba luchingba amane mahakna laikhidraba ase menkhatpa ngamloroidaba mangjaba ama oihuragane party na mahaki imungi awabada saruk yakhe ngase Imphal East ke lamlai asigi manung chona leiba takhel apunba maira pai bilupna sinduna takhel da leiba Chingtam Community Hall da haukiba chahige December 13 da Thobal District ke manung chona leiba Salungfam School maya da Manipur Police Commando na nongmaina kappada khungakba ama sikhiba amade taruk faziduna ngasi fawba thadoktana leiriba thong asibu yaningdaba phongdoktuna sit in protest thakre protest aduda lamdam aduge masing yamlaba maira pai bising saruk yakhiba maira pai bi luchingbi amana phongdokhibada Manipur Police Commando na khungakpa singbu hatpa amade faba ase mama oibising na yaningde khungakpa hatpa police kuki gi area da thazilo Manipur dagi afaspa inglising amaga chama panyang khaini pan mapung fana lokthoo police ki thauna kuki narco terrorist sing the utlo matik chadaba CM from thado o haike Lambigi Kodong Tiba Tokpa Hantana Bagi Pandamda Pangtokiba National Road Safety Month Englising and Gunmanga Manipur Dasu Paksana Pangtokle Tha Asigi Amadagi Hauduna Kuntra Fauba Tha Amachupna Pangtokadaba Thoram Asiga Mari Lenana Miyam the awareness Pibana Chingba Thabak Thoram Kaya Traffic Police Manipur Transport Department Amade District Singi Deputy Commissioner Singna Pangtoknare Road Safety Month Kamari Lenana Traffic Police na Lakhotliba Thabak Thoram Singi Matangda Traffic Control Police Wingi SP Parmesh Arambamna Fongdokhibada Handaki Road Safety Man Asigi Team Ase Road Safety to Life Haibane Road Safety to Life Haibade Anambana Lambi da Thoriba Gari Mayamgi accident Thokpa Amade accident Thokpana Maram Oiraga Missimina Thokpa Ase Yariba Makai Aikoina Hantana Bahona Bagi Pandamda Tauzaba Thoramni Haike Gari Thoba Matamda Safety Gear Loinebio Isagi Safety da Natana Lambi da Chatliba Miyamgi Su Safety Yengbio Traffic rules Fazana follow Tobio accident Thoktana ba yariba makai chaksen gari thaubiyo haina appeal torakle Amaromda Contractoruk Suba National Road Safety Month Englising and Kunmanga ge manung channa ngarang Transport Department amadi IDTRC Manipurna punna sinduna Mobile Road Safety Campaign hogdokre campaign adu District Transport Officer Imphal West ki KH Sanjit Kumar na luchingduna hogdokhibane campaign adu GM Hall dagi hauraga BT Road Wahengbam lekai Kaisampat Phauraga Secretariat mamangda loisinke thoram aduga mari lenana road safety ga mari leinaba symbol amadi chezai kaya miyamda yenthoki haire All Manipur United Clubs Organization Amukoge Kuntranithui Suba Foundation Dega Mari Leinana ngase Nongpok Sanjebam Kuno Imphal East District ta Sanjebam Kuno Development Club na organize togduna Yaima Eye Hospital Khagempali Pankha Huidrom Lekai ga kusam naraga free eye camp cum distribution of spectacles ke thoram ama pangthokre thoram asi ayuki pung 8:30 kuntra taba matamdagi pangthokpa hauke camp asida maru oina Yaima Eye Hospital ge N Anjali Optometry El Rishikanta camp coordinator Priya Optometry amade makhoigi staff sing mathang sitna Roshni Ajay Gaijinlo Yuzilika amasung Jessica na saruk yabiduna lemna mit layeng ba amadi anok yenthokpagi thoram ase pangthokpikhe SKDC club ki thongmi singna lamdam asige miyambu ningthina ngak senduna kem asibu mapung fana chathana ba honabagi thongdang lobikhe thoram asida amukogi vice president K Helen secretary organization LAISHRAM Krishna Chandra assistant secretary organization Y Inaugja amade executive member M Premjit Elias Thavina saruk yakhe ngasigi mit layeng bu kem asida nupa nupi angang punna chamaga marfuna ticket kaktuna layeng asida mathong taba
spectacle sing lem na yenthoke chathariba free eye camp asina lamdam asigi miyamda chawrba mateng ama oiragane anakpa hospital da chatuna mit yengthokpagi tanja fangdraba kayagi mateng oibata natana chanaba anoksu lemna fangle operation mathok taba singdasu cell iting ting dana khudakta operation tawbage khudong chaba fangle ase gumlaba thorom ase lakliba February gi tang taraganithoi asida amuko gi kuntraganthoi suba foundation day numit thokle thorom asiga mari leinana camp sing ase pangthok chabane numit asina lakpada iramda Manipur gi miyamna punna hingminaba punna thengnaminaba punna chakhatminaba haiba pandam asida achetpa firep thamduna thawgal pangminarase apunba Manipur saktam amade lamgi ngangkhaibu maikai hongduna achauba safu amana yeiduna thugaina bohotnari haibase lamdam asida khundaminariba kanglup phurap singgi miyamna khaminnagadabane amadi masigi mayokta apunbagi achetpa firep longminaduna thengnaminagadabane masina trabade ekhoi punna mutminna khargane maram aduna yelho phurap kanglup ekhoi pumnamak achetpa firep longminaduna ireba kanminarisi haina pauzalakle Iramda miyamgi apunba khorzai lob ima khol awang posabam khunau amade sahitya yokhat kanglob sayoka tentha anina punna khusamnaduna ngase tentha khongwal de leiba tentha multiplex ta taruk suba ningtham khongzel haina mingthonba sereng amade wari macha pabgi thoram ama pangthokre Manipuri khori rolda sereng amasung wari macha thak wangkhat hanba haiba wakholonda pangthokiba thoram aduda ima kholgi president Dr. Chingambam Chandrakala amade sayoka tentha gi president Kartik Maiba Anina Punna Sinduna Mapu oina saruk yakhe thoram aduda sayoka gi secretary Sengoi Sana Samna taramno okpagi warol thamkhe ima kholgi secretary Wahengbam Roman Maiteina thoram gi nungi oiba warol thamkhe thoram asida lup ani asigi luploi nupakun nupi taramanga punna luploi kuntraga mangana sereng amadi wari macha sing pathokhe thoram gi manung channa marangthem rajena iba Krishna Prem gi changyeng haina mingthonba lairik amasu hongnobi matung inna phongdokhe ngasigi thoram adugi thagat warol ima kholgi executive member Sagol Sem Bilashini na thamkhe ngase Yurembam Makhalekai Telaiba Yurembam Girls Primary School da Dr. Yaikhomba Tauremna YYWA Yaichal HTPDC and Lion Hearts Club of Yurembam na punna hingminasi haina VLF amasung Iramdam Athoibi Yurembamna organize tawduna mega health camp Englising ani kunmanga ama pangthokre camp aduda Dr. Kunmathogi Makhada medicine eye urology orthopedics gynecology amadi atai su yauna miyoi lising amaga chatruk layengkhe mega health camp aduda yaukriba Angel Hospital ge managing director Dr. Yaikhomba amade Yurembam Huidrom Pokpe Tarang Apunba Development Society Secretary Shyam Chanam na wafam kaya thamlakle Manipur Police na Palel area dagi liquor kaya marum fagat pangamkre Manipur Police na thagalakpa post amada Kakching district ke Palel police station gi manung chanalaiba Palel area da liquor drive chathabada hariba liquor sing ase fagat pangamkibani haire fagalaba polam sing adude IMFL quarter bottle taragamanga IMFL full bottle nipan IMFL half bottle kunma thoi amadi DIC liquor chamaga marfu taruk ni haire ngarang nungthil gari machada sekmai lanthok kangla tumbi goret amadi buffer zone fauduna kangpokpi district ki kuki khul ama oiriba gamfazol tamna changna bohonaramba machin manau ane sekmai police na kangla tumbi forest gate ki check post ta khamduna kalhore haire kangpokpi romda changsina bohonaramba machin manau ani adugi maming haikruzam ngamba chahi kuntra amade mahake manau nupa chingkhai chahi kungataret apokpa laikhidraba hais jugeshwar kawe Kakching district ki manung chanalaiba lamaidong laimanai dagine makhoi ani police na khamduna wahang pahong chatharaba matung imung manungge miyoi singda pau piduna khusinakre haire
Matam kuirakpadagi nong churakpa matamda yurakpadagi fibam chadana leiramba Thobal Bamon leirakta leiba Jupiter Club ke mathak thangba zingang ase Social Welfare Sobita Maibamna Club asigi thomi singda khusinakre Sobita Maibamna Club asigi awat apayeng sinbirakba asigi damak Club asigi thomi singna Sobita Maibambu thagatpasu fongdorakle Leipak miyamgi yaifana bathabok thoram kayada Mangzil Thana Chen Chong Labi, Social Activist and International Awardee Sobita Maibam na tung koina miyam gi seva hena tawang ngamba oiresano haina yaifa mongol pirakle nung sting bayai Sobita Maibam hauzik humanitarian service group ama oriba like minded group LMZ Manipur gi active life member amasu oibata natana lamdam asige tongan ba awa ana khudong chadraba kaya gi damak leiba tembang lup kaya gi su member oiri haire United People's Front Manipur UPF nangasi Imphal West ke manung chana leiriba Fayeng High School gi relief camp ta lanjenaduna leiriba mahiroi sing class 1 dagi 8 fawuda tamliba Manipur Board of Secondary Education da affiliate tawriba private school gi mahiroi sing da lairik sing mateng pangbagi thauram ama pangthokre lairik yenthokpagi thauram aduda UPF ki president N Rupa Chandra na haikibada Manipur government school da tamliba mahiroi sing da de Manipur board na lairik lem na pere adum oinamak private school da tamliba mahiroi singde masigi khudong chaba asi fangde masina maram oiraga private school da admission tawuraba mahiroi sing ase lairik suna leiba ngamdabagi awaba kaya mayoknare awaba kaya asidagi khara da oirabuzu fananaba amasung education haiba ase punsi amana hingbada masek mangal thokhaliba pambai amani haibagi pandamda thauram asi pangthokibani haire Manipur lenga ki en birena khungang ama sanabung ama haiba pandamda sanabung kaya Manipur lenga ke en birena khungang ama sanabung ama haiba pandamda sanabung kaya sengal kharba matung district ki thakta afaba sanabung semgat nabagi thabak parkhalakpa ase miyam gi damak afaba lenga ke afaba thabak amani haina kakching ACG MLA mayang lambam rameshwar na fongdokre wafam asing ase DSA ground kakching bo matam ga chunaba sanabung ama oina sengat naba thabak parkhatpa haunaba Manipur Police Housing
Corporation Limited ki engineer sing yauna chatuna yengsin baga loinana hauzik Kaching AC gi manungda paikhatliba tongan bachako thaurange thabok thauram sing koine chatuna yengsin bagi khongchatta MLA Rameswar na paumi sing da phongdokibane MLA na makha taraduna hai Manipur gi mafam kaya da sanabung kaya semgal khraba matung district ki thakta afaba sanabung sing semgatnaba Manipur gi mafam taraga mathoida sanabung semgatnaba khangalaklawa Kaching district ki oinisu District Sports Association DSA Kaching gi sanabung semgatnaba yauhan birakpada natana lan leina Chaukat Thaurangi Thabak Thauramsu lepa yade haidana Kaching district ke manungda amade Kaching AC ge manungda lambi thong ana layeng sang amadi lairik laishu gi lamda thabak thauram kaya leptana packet pirakpabo district asige amade Kaching AC gi miyam gi mahut sinduna CM Biren bu thagapa phongdorakle MLA na makhata na phongdorakpada Chief Minister N Biren na luching balengak asina ngase Manipur bu machetta na thugai na bohonarak liba ko ki singna Talakliba separate administration in wafam ngak thoktuna lakle Kokila loba singa Manipur lenga ka lainaramba matam loikraba suspension of order na maram oiraga mapantagi changselakba mitop kayana Manipur bu thugai na bohonariba lan asida lengak asina chapchana thengnare tungi mirol gi damak Manipur bu kannabagi damak amade Manipur gi saktam kaiba yar haina CM Biren na luching balengak asina paikhalaliba thabak thoram khudingmakta aikoi punna support tause mamangda lan asi karino haiba khangdabana aikoi amana amada chaluragasu haujikti lan asi karino haiba khanglabanina aikoi pumnamakna amata oina maitei samaj asi kanbatanatana Manipur asi kanminase loinana hanadagi inglising magatamapon humfuma thoigi mamangdagi Manipur da ledaklaba Manipur gi leizariba indigenous tribes sing ase punna kanminaduna punna chakhat minaduna nungsinana ingna tapna leiminasi haike ngasi MLA Rameswar ge khongchet aduda lupa crore manga lakh humfu tarok lising humfuga chatre ka humfu ma thoi changna gallery council and track yauna semgat kadoriba DSA ground Kaching gi mafam sing yengsin ba yauna Kaching AC ge manungda paver block technology season aduna sem naba paikhatliba lambi sing loinana hauzik je NGVO Kaching na initiative logduna Kaching gi tongan ba civil organization singa khusamnaduna irum turel tengbange thabak chathariba sida irum turel asibo lenga ki maikai dagi sengo sagana ba minor irrigation gi engineer sing yauna chatuna yengsin khe CDN Biren Singh Namagi Luching Makhada Pakalaiba development gi thabak amadi Manipur kaibi yaroi habagi wakhanga loina na taruba thabak singse akoi punamangna support tausi aduga praja singda ina haijabasu hana lansi karino tauriba posi karino gyan tadabadagi akoina wakhan ama amada khalaga sanurgasu haujikti gyan tarabani na akoi pula punsilaga akoi Manipur si kanbada natana maitai samaj kalaga Manipur kalaga koi Manipur si lairiba community kunthra mari Naga Kuki Maite Hanadagi 1961 gi mamangda lairamba sing original indigenous tribes sing si kalaga na Manipur si amato ina lairaga anda akoi punamak saukhit minasi santi da leminasi nungsina da leminasi haiba wafam kharasi thamaga Your Development Partner Organization Arapti Amadi Urup Arapti Development Coordinating Committee UAD COC Manipur Anina Sinduna Lairik Faba Mahiroi Singh Taram no Okpagi Loinana Achamba Khodol Piduna Puning Thagot Kre Arapti Wang Lekai Haining Makong Ground the Pangtukiba Taram no Okpagi Thoramda Manipur Lenga ke Planning and Development Authority ki Chairman Su Oriba Kayao Kendro gi MLA Laurembam Rameshwar Maitaina Athoiba Mithunglen Manipur Lenga ke Social Welfare Department ke Joint Secretary Bante Konthokjamna Thoramapo Kairao Makting JP gi member M Joy Kumar Kiamgai Muslim Arapti GP gi chairperson W Bir Chandra Kiamgai GP gi chairperson Koijam Subhash Chanam Santrok GP gi chairman Kangabam Sundar Kairao GP gi chairperson SM Momon Kairao GP gi chairperson MD Basir Khan Kiamgai Muslim Arapti GP Ward number 6 के member के प्रियो कुमार Ward number 7 की member M Bina Laima Ward number 4 की member Muhammad Yunus Ali UAD COC की president के H Chandra Babu amadi comprehensive concept school की founder PH Hemanta Maitena अखनब मिठुंगलेन सिंह ओइना सरुग्या खे अथोइब मिठुंगलेन की वारोलदा MLA L Rameshwar Maitena हाई लमदम असिगी टुंगी लाइबक लेपकदोरिबा महिरोइ सिंह असिबो टिंजंग काइजंगबा मिकोक थोंगबा मियोय अममम ओहेनबा हाइबसे तंगाइ फदमने मखोइबु अवांगबा महि गिथाक फंगहनबदा अखोइबु नमकना थौदांग लौमिनसे मखोइबु लाइरिक खक्तदा नतना तोंगान तोंगान बहिरम सिंहदा हाइथोइ सिंहदोइ हनसे महिरोइ सिंहनसु काइदौनुंगदा
ninghanaba tawdana pandam ama thamduna pandam adu fongdriba fawba honaba lefiganu loinana aikhoigi thagolon bebar chadalon chat singbu ngak na chatkadabani haibasu MLA Rameshwarna mahairoi singda appeal tawkhe Haukiba kumja Englishing aniga kunmari ge bosem kosem amade CVSE na lawba class 10 amade 12 ge exam da mark wang na fangduna mai paklakraba mahairoi singda achamba khudol piduna pukning thagwatke Hauzik Lilong Hauribi ground chathariba mangarak suba Chandranadi Trophy Englishing ani kun mangada 9 men A side state level village open football tournament angase ani suba match ta team A gi nganthoi FC Karamga team B gi YSC Naurem ga sanakhre match aduda YSC Naurem na nganthoi FC Karambo Panjil Mari Sinoda Maithiba PK YSC Naurem ge Panjil Singh ado jersey number 7 Lanchenba jersey number 8 Ronaldo jersey number 6 L Thomas amade jersey number 30A Ningthobana Chankhibane ngasige match aduda team anima ki player ahum caution card book tawkhi haide Aroibada Moroiba Pau amuk hanabizare DM University campus ki auditorium PG Boys Hostel PG Girls Hostel yauna semgat sagaliba building tarok ngasi Chief Minister na yengsinkre Indiana Manipur miyambu masagi citizeni khalaba matamda lan asi loisinba ngamgani haina coordinating committee on Manipur integrity kokomina fongdokre MLA N Kayisii na laikidabada state asigi chief minister N Biren amade speaker Satyabrata yauna atai minister singna awawa fongdonarakle Kanagumba kharagi higai wada aikhoi mayon laigumse aikhoi nungsinana chatpa mathautai MLA L Rameshwar MLA haivisi Prazamiyam ge pakholoine MLA na mapunate Prazamiyam ga unaba pungkunmari thonglaw na hangduna lei haina MLA S Premchandrana fongdokre Amade Chief Minister's Economic Revival Mission CMERM gi makhada Fisakhon Singh yenthokre Hauski oina Mami TV na sandokchaba Manipuri Pau Rosinjare Miding Tabi Basingna Makhataba Pau Mitnai Minase